Ngasiसे adum akoida laiba sinausin adum nungaiba harauba adum phawe kaigino harakanda akoina me ahumdagi hawriba lansida ngasi phaw akoina mafamsida khul ngakcherga laiba matamda akoigi oina adum awat apa asagi adum mayam laibidagi akoina awat apa adu kana gumda adum mateng tawbiyona hairu busu ngamdaba maram harakanda wisalan matamdina loi wanaba amana maram orakana kana so khuna sumingonda adi simta tawbiyona haibisi ngamdaba adu ngamdaba na maram oraga su khagi awat puna sum henjela puna maram orakana kana gi mateng sum thirakana khona ngasi singjamai 360 gi mateng dagi haitare singjamai 360 da khoina sumana khogi lariba awat pa kitang mateng pangbiyu haijaru matamda singjamai 360 na harau pangbidana khoida boot khara adum pibire adagi jacket adagi bp raincoat su khara pibire ado adum singjamai 360 thakara phongdok sari sumaina harau adi kai khara mateng pangbiyuna haijaru matamda singjamai 360 na accept tawbiraga aikoigi ngasi khun ngaiba sinau singsi awabasi ubirakanda mateng pangbira kogi damakta singjamai 360 bu dum thakara phongdok sari matung tabadasu singjamai 360 taru bathaba khudimakta dum mai pakpa mangon oibiyu singjamai 360 gi staff sing busu punsinung sana miyang matam kuina seba tawba ngamba oibiyu amasung loina akoigi kanona su Pabung Raja koi Pawna Bazaar da laiba C9 dukan Pabung Raja nasu hoingi jacket ahum amaga mateng pangbire adum Pabung Raja busu punsinung sangna matam kuina miyang gi seba tawba ngamba oibiyu haidana laijari ba khul ngakchari be sinau singi maikei dagi nok unung singjari